Houses owner of Ukraine land from Masilo Shinabagi the Maktani Hyde and US President Donald Trump, Karigumba Russia and US Tamliba condition as ya the Batar, the Ukraine, the Tomahawk missile, Pishin Duna Russia, the Attack Chatangani, Hybigi, or warning as he housing Makata and Chatabayaro, the Madam the Russiagi Mike, Male Masid Amuk the Fob, Ubu Funky Drabukulai, Abuputor Budigi, USA, the Horaga Euro Fob, Mi Bible Pognare. Russiagi Hutangasigi Matunda, Europe and a lady Eastern Tamasar Ulom the lady countries in Asisu. Lemhoriba atop countries in Asidaki nuclear weapon Kayama Honjinduna, Russia would think Nabagi the Makta same Saba Hogodore. Housing USA, NATO, Amazon European Union, Gimaike, the Sona Russia, Amazon Ukraine, you will land from Masida Makuina control Togani, Russia the pressure Taurobatung, the land from Masilushin Hungani, Hibigu, Russia the pressure PBU, Wakalona, the Makata and Section Bayaro Dori, Madam the House Russia, Gimaike, Putora Klibakulai, Asibu, defend Nganba. Europe, NATO delighted USA high country as the fall late tree. Housing Russia Amazon Ukraine you will land from Masilushinabagi the Makta Trump Maike, the Honorable Contansing as Gimanunda, Budapest High Hungary City as the Putin Amasung, Trump Unaduno Wari Shanagani Hinator Nobomatung, the US President Donald Trump Maike, Yamang Tamlib condition adu Russia is citing Yanning the Boa from Kar Urakpagi. Russia bu pressure Tower Matunda, land from Masi the Trump Maike, Tamlib condition adu Russia the Yanabagi the Maktona, but the Anovo sensing Tamsin by Queen Tinakre, Masiki Makata for the Housing. Ukraine high country as the US advanced already high but Tomahawk cruise missile as Pisin Duna Russia the Lanting Hangani high big over from Asi, Hanjin Funduk Russia Buki Handuna Lakli Beni. Russia Maike, house lady Balan from Asi Warisan Duna Lushin Bahibas in a quiet Yam of Furban Makatan at Chobalan from Amatokan Basi Kanamata Kanaro high big over from Amadi Fundokiba Lake. High river from Singasi Lake Rabatung, the Ikan Duna Russia President or Vladimir Putin Maike house as Russia high river country as a military Maike. Nuclear powered Oidaba cruise missile 9M730 Burevestnik high river missile Amakak Changing Tokre My Park Haibu Wafum Amakak Tamlakli. Russia again over Burevestnik high river cruise missile asi nuclear weapons in Puduna strike Chatabang Amakaktanat and a quiet hen a satiri basi high river missile asida. Launch the Wamasu Masibu Pine the Makta river mechanism asida. Nuclear energy in a powered toba as in Adukimati Yamna Queen a pibing Ambayu Oiba capacity and Mayau river sini. How's it for you in a lady air defense systems in Asina? Kariguma missile bu oigera drone bu oigera object ama matak to wang na paikal liba makai madu bu detect over as yamna lining ami aduga. Nemta rag liba makai laimagi oiba mafam asiga yamna nakna paiba ngam liba makai hai riba posak sing adu detect over the yamna wawa film amada oiri bani aduga. Cruise missile sing asidi ballistic missile na makoi launch torok matung the atmosphere da laklam na matung da matak tagi yung na paitharak pa adugi mahutta name na adumak paiduna lakpa ngambagi oiba capacity asi laibana air defense system kaya amagi maikeli cruise missile sing asi detect over ngamdabagi oiba yamna chawba isu ama laiba asi na cruise missile sing asi aduki mati yamna tamtiba missile sing gi manung da amani haidun housing si fongdok na ribani aduga housing sona river Russia amasung Ukraine yuba landform asi da USA gi maikeli Russia pressure tawna bagi da makta pigini hairiba US ki landform kaya thingnaraba yamna chaw success rate lairaba Tomahawk hairiba missile asisu cruise missile ama khangni hairiba missile asina speed yamna yangjadaba taragasu low altitude yamna kuina paiba ngamba chingpat turen sing thaiba asongba umangda fawba litituna paiba ngambagi oiba mahaki oiba tonganba maneuverability gi oiba system ama yauriba asina aduki mati yamna tamthi haiduna hauji asi launaribani aduga hauji Russia gi maike mai pakna sangyeng tawkre hairiba Burevestnik hairiba Russia gi oiba cruise missile asiga Tomahawk ka sangdamna ruba matamdadi Tomahawk hairiba missile asidi aduki mati yamna hanthaba thak amagi oiba missile amagumna lehaugadawri maramde hauji fawbi oina sizinariba cruise missile sing asi launch tawbagi oiba makoibu power tawbagi oiba system asi chemical sing sizinaduna ayamba launch tawbani maram aduna US ki advance oile hairiba Tomahawk missile hairiba missile asi fawbada range asi yamna changna cover tawba ngamdabagi oiba fibam amada adumak lairibani Russia gi nauna changyeng tawkraba Burevestnik hairiba missile asi tawkriba changyeng aduda pung 15 su leptana paiba ngambagi oiba yamna chawba milestone amakak yauri Russia gi maikei gi thadorok official statement gi matungina hairiba missile asi changyeng tawba matamda pung 15 su leptabi pairaba matungda kilometer lising amaga samli rom cover tawraba matungda makoina pamliba target aduda chapchan hit tawba ngamki haibi oiba wafum asi thamli Khulai asina maram oiduna hauji Europe amasung America gi oina khwaidigi yamna kudong thiningai oigedoriba asi Russia gi oiba anauba khulai asi USA gi advance oire hairiba Patriot missile defense system bu oigera third missile defense system bu oigera
Israel aduki mati yamna chawra mai paklabani hairiba iron defense system dagi hawrga USA gi aduki mati yamno senfam sing thadadun hauji asi yamna kanna develop tawrikliba golden dome gi obi missile defense system asina fawbi intercept tawba ngamdabagi fibam amada lakadawri USA hairiba country asigi tomahawk missile na low altitude to pairaba matungda sing pature sing thaiba ngambagi oiba maneuverability gi oina leiriba system adudagi aduki mati yamna advanced oiba system amakak Russia gi Burevestnik hairiba missile asida yawri masidagi amuke hena sathiriba asina missile asi nuclear energy na power tawba missile ama oibasina aduki matik yamna kuina paiba ngamba asini hauji asi Europe ki leiriba country kaya amagi maikeri gi Russia ga thangnaba eastern thangba saruk asida USA gi advance oiba khulai bu ogira makoina develop tawba air defense system bu ogira adu paisinduna thamlibani adu Russia gi oina hauji nongna lakliba missile asidi Russia dagi eastern thangba saruk lomdagi missile asi khak launch tawgani haiba gi oiba wafam leitre maramdi pung 15 paiba ngamnak pa haibasi North Pole on the Kaptokraba Matunda Globe asi Ungduna Laklaba Matunda, Mafam Amahek USA the Oigira, Germany the Oigira, UK the Oigira Mikey Amarom the Haidiba countries in Asina Tazaru the Mikey Amarom the Adamak Paisilaktun hit over Yagado Ripini. Russia gi Mikey Pangtoki but Sangin Aduda, anti missile systems in Ladiba Adugi air defense systems in Asibu Irailina, Ibet Tobangambagi Oiba, capacity Adu, Ubo Funkre Hybe from Sintamli. Russia haidiba country as in housing Malay Masigi oina, advanced oiba air defense systems in labor countries in Gimanung the top the Adamak Jalibini Makoi oina lady air defense system as if over Ibeto Wangam like Bahibasi. Lady Batopa countries in UAB air defense system as Irailina Taibangamba Yoiba Fibam Adu the lady. Housing forward you in a Malay Masigima from Kiam, the scenery but cruise missiles in Asi Adukimati Yamna Tamti, radar the detect Obangam the Hybe Yoiba Wafam sing Asi Lajaba Taragasu. Housing forward the seasonary but conventional you in a lady but fuels in Maru and chemical you fuels in Asi season of Maram Oiduna, sang a pibing the Bagi Oiba, Yamna Chaba Kudong Chadaba Amakakle. Maramaduna haidiba missiles in Asida maneuver tawba ngambagi oiba makoi oiba technology adu yauzaba taragasu makoina thaiduk thaijin tawduna pairakpa matamda matam asi hena lawrukbana makoina target tawduna lakliba mafam aduda hit tawba ngamringeda field loithukiba yabagi oiba yamna chaw issue ama leibanina matam sangna thaiduk thaijin tawbagi muhutta mafam adu yaunabagi damakta adumak lakpada effective oibagi sang asi adumak hantaribani adubu Russia gi oina nauna develop tawrakliba Burevestnik missile asidi kariguma mangda anti-missile oiba systems air defense systems leirame haiba taragasu madu thaidokutuna chatpa matamda hairiba missile ase nuclear energy gi maikei gi power tawba missile ama oibasina matam kuina paiba ngambagi oiba yamna chawa khudong chaba ama leibinina systems asibu thaidokutuna lambi amada natragana amada adumak thaidokutuna makoina pamleba target adu ngaiduna chapchana hit tawba ngambagi oiba yamna chawa khudong chaba ama lakadoribani Hauji Burevestnik hairiba missile asi changeng tawba matamda mai pakle haiduna changeng tawriba matam asida fawba pung 15 su lepleptana paiba ngamlakpa haibasi lakadoriba matam asida kulai asina upgrade tawraklaba matamda kayamuk yamna sana paiba yagadabage haibidu akibagi saktam amakhangni Hauji fawbu yoina malem asida Russia na puthokliba cruise missile masigi oiba technology asi even USA fawbu yauna kanamatana masigi oiba technology asi leitri maramaduna matam kharagi mamangda Russia Ukraine yoiba landform asida nakal ani de yamna kanna muknarakpa matamda US yoiba involvement lakpa matamda Russia gi maikei gi USA ga nuclear treaty amagi damakta matam amada sign tawramba adudagi pull out tawkibagi oiba thawdo adu hojik nahounana USA amasung Russia hairiba country asi negotiate tawbagi oiba madugumlaba agreement ama porakpagi oiba matam yaurakle haiduna hojik expert kya amagi maikei gi yamna kanna fongdoknarakli Russian President Vladimir Putin ki maikei gi makogi nauna puthorokliba Burevestnik hairiba cruise missile asi changeng tawbada ngairi masi sizinaba yakiroi khanduna USA gi maikei gi sizinaba yabagi maong amada develop tawrokstring asida karigumba khara lokhatke haiduna honarakpa taragadi madu karimata kanaroi maramdi Russia gi maikei gi tawkriba changeng asi militarily use tawba yaraba fibam amada leirabani maram aduna matam ama hektada hojik sizinaragani haibigi oiba wafam asi fongdokli Maramaduna hauzik US President Donald Trump ki maikei digi landform asi loshinabagi damakta US na thamliba condition adubu Russia da yahanabagi damakta sanction thambadagi hauraga tomhong misal pigini haiduna chathariba pressure asi hauzik Russia da changdabagi mami leitre maramaduna hauzik Russia da di yaraktrabanina achuba matam asida Ukraine da amu onsilaktuna Russia na thamliba condition adu yanabagi damakta akanba pressure tawrukpa yabagi oiba khongthangsing adumak leiri nakalamu romda Europe amasung NATO gi oina leiriba countries sing asigi maikei degi Russia ga nuclear gi oiba landform amagi damakti yamna kana sem saba gi oiba mamising yamna yangsinna urakli hauzik Germany hairiba country asigi maikei degi UK gi oina leiriba nuclear weapons sing asi Germany da deploy tawduna Russia gi oina lagliba threat asibu thengnabagi damakta landform amagi damakta sem saunabagi damakta wari watai sanaba losilakre athuba matamda Germany hairiba country asida nuclear weapons sing leiba ikoina uba phangba yabagi oitokba adu leire
ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯗꯁꯨ ꯂꯩꯔꯤꯕ ꯄꯣꯂꯟ ꯍꯥꯏꯔꯤꯕ ꯃꯃꯥꯡꯒꯤ ꯋꯥꯔꯜ ꯋꯥꯔ II ꯊꯣꯛꯈꯤꯕꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯈꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯐ꯭ꯔꯥꯟꯁꯇꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯄꯨꯔꯛꯇꯨꯅ ꯌꯨꯔꯣꯞꯀꯤ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡ ꯑꯣꯏꯔꯤꯕ ꯄꯣꯂꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯝꯕ꯭ꯔꯦꯂꯥ ꯑꯁꯤ ꯄꯣꯂꯟꯒꯤꯗꯃꯛꯇ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯌꯧꯔꯛꯂꯤꯕ ꯑꯁꯤ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯍꯦꯟꯕꯁꯤꯡ ꯐꯪꯅꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯉꯝ ꯇꯥꯟꯅꯕꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯍꯧꯗꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯀꯟꯐ꯭ꯂꯤꯛ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ USA ꯐꯥꯎꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯠ ꯇꯧꯕ ꯉꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯊꯣꯔꯛꯄ ꯑꯁꯤꯅ ꯍꯧꯖꯤꯛ US ꯍꯥꯏꯔꯤꯕ ꯀꯟꯇ꯭री ꯑꯁꯤꯁꯨ ꯔꯁꯤयाꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯊ꯭ꯔꯦꯠ ꯑꯁꯤ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯆꯧꯕ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯑꯃꯗ ꯁꯥꯏꯟ ꯇꯧꯅꯔꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯒꯨꯝꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ USA ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯀꯌꯥ ꯑꯃꯅ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯔꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃꯒ ꯁꯥꯏꯟ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ